LBꯗ ꯂꯩꯅ ꯂꯩꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯨꯠꯈꯤ ꯋꯥꯔꯤꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯁꯤꯅꯣꯃꯤꯌꯥ ꯒ꯭ꯌꯥꯟꯒ ꯑꯃ ꯂꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯀꯩꯗꯧꯗꯅ ꯄꯨꯠ ꯑꯃꯨꯠꯈꯤ ꯋꯥꯔꯤꯅꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩ ꯂꯋꯥꯏꯒ ꯁꯥꯔꯨꯔꯦ ꯆꯤꯅꯣ ꯃꯌꯥꯝ ꯃꯊꯣꯟꯅ ꯃꯨꯠꯈꯤ ꯋꯥꯔꯤꯅꯦꯕ ꯍꯧꯖꯤꯛꯀꯤ LBꯗꯣ ꯑꯁ ꯅꯨꯡꯊꯦꯝ ꯇꯥꯃꯣꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯦ ꯂꯥꯏꯞꯇ ꯂꯩ ꯂꯩꯅꯅ ꯄꯨꯔꯥ ꯑꯣꯞ ꯑꯣꯏꯔꯨꯕ ꯋꯥꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯤ ꯅꯨꯡꯊꯦꯝ ꯁ꯭ꯋꯥꯏ ꯂꯥꯎꯔꯦꯕꯣ ꯅꯨꯡꯊꯦꯝ ꯀꯣꯃꯦꯟ ꯎꯏꯌꯦ ꯎꯔꯒꯅ LB ꯂꯩꯔꯝꯕꯗꯣ ꯄꯨꯔꯥ ꯃꯨꯠꯈꯤ ꯋꯥꯔꯤꯅꯦ ꯄꯨꯔꯥ ꯑꯣꯞ ꯑꯣꯏꯔꯤꯕ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯅꯨꯡꯊꯦꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅ ꯑꯉꯛꯄꯅꯤ ꯅꯨꯡꯊꯦꯝ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣꯃꯦꯟ ꯄꯥꯅ ꯄꯥꯅ ꯑꯗꯨꯝ ꯃꯨꯠꯈꯤ ꯋꯥꯔꯤꯅꯤ ꯐꯣꯟꯗꯣ ꯍꯦꯡ ꯆꯠꯂꯦ ꯑꯗꯨꯅꯅꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯁ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯄꯨꯔꯥ ꯃꯨꯠꯂꯨꯔꯦ ꯏꯆꯦ ꯈꯨꯃꯟ ꯍꯥꯏꯕ ꯈꯨꯟꯗꯣ ꯄꯠꯄꯗꯨꯅꯅꯦ ꯐꯔꯦ ꯄꯠꯂꯁꯨ ꯄꯠꯅ ꯁꯨꯝ ꯂꯩꯖꯔꯒ ꯅꯪ ꯂꯥꯏꯛ ꯇꯧꯔꯨꯅꯦ ꯏꯆꯦ ꯈꯨꯃꯟ ꯅꯪ ꯅꯅꯥ ꯇꯠꯀꯗꯧꯔꯤꯃꯤ ꯅꯪ ꯅꯤꯡꯊꯦꯝ ꯏꯆꯦ ꯈꯨꯃꯟꯁꯦ ꯃꯅꯥ ꯊꯠꯂꯒꯦ ꯂꯩ ꯊꯠꯂꯒ ꯎꯏꯕ ꯍꯣꯠꯅꯕꯒ ꯅꯦꯠ ꯑꯄꯠꯄꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯆꯤꯟ ꯃꯅꯥꯎ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨꯀꯣ ꯑꯉꯥꯡꯅꯤ ꯇꯧꯕꯤꯅꯨ ꯇꯥꯃꯣ ꯑꯣꯏꯔꯦꯗꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏꯁꯦ ꯑꯉꯥꯡꯅꯤ ꯇꯧꯕꯤꯅꯨ ꯇꯥꯃꯣ ꯍꯥꯏ ꯄꯦꯜꯂꯕ ꯍꯧꯖꯤꯛ ꯀꯅꯥꯁꯤꯅ ꯌꯨꯇ꯭ꯌꯨꯕꯔ ꯕꯥꯅꯣ ꯍꯥꯏ ꯕꯥꯅꯣ ꯍꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯆꯦꯅꯦꯜ ꯂꯥꯛꯄꯒꯤꯗꯃꯛꯇ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯅꯨꯄꯤ ꯃꯄꯨꯒ ꯈꯨꯟꯒ ꯅꯦꯠꯀ ꯆꯥꯟꯅꯕꯅꯤ ꯅꯤꯡꯊꯦꯝ ꯃꯁꯨ ꯍꯥꯏ ꯏꯆꯦ ꯈꯨꯃꯟ ꯉꯁꯥꯏꯒꯤ LB ꯊꯥꯔꯝꯕꯗꯣ ꯃꯊꯣꯟꯅ ꯃꯨꯠꯈꯤꯅ ꯌꯥꯗꯅ ꯑꯅꯧꯕ ꯊꯥꯔꯛꯏꯃꯤꯀꯣ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯍꯥꯏꯃꯤ ꯅꯪꯕꯣ ꯕꯥꯅꯣꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ यह तो गलती से लाइक दिए तुम जैसा तकलीफ से प्यार कौन करेगा ओके थैंक यू वेरी मच
जो टकले वो लोग भी कोई प्यार होगा, प्यार होने वाला आदमी तो ज़रूर करेंगे, ठीक है। हर आदमी दुनिया में कोई समान नहीं है ना, ओके। हर आदमी कोई समान नहीं है ना जी। अब जो कमेंट लिख रहा है जो मेरे चैनल में एलबी में आकर, वो भी बहुत शुक्रिया बोलना चाहता हूँ, ठीक है जी। ये 5 अंगुली है ना, कोई ठीक है समान है क्या, वही सोचो, ठीक है। तो आप गलती से जो लाइक किया था उसको रिमूव कर, उसको बैक कर दो, कोई बात नहीं। अब जो लाइक किया था उसको यो कर दो, विदा कर दो, कोई बात नहीं है। अरे बानो जी, बात करने का तरीका आता है नहीं क्या, बात करने का तरीका सीखो यार। आप लोगों को जैसा आदमी मेरे को नहीं चाहिए, ठीक है। नॉनसेंस। ꯅꯤꯡꯊꯦꯝ ꯑꯦꯜꯕꯤꯁꯤꯅ ꯑꯩꯒꯤꯅ ꯊꯥꯒꯠꯄ ꯍꯥꯏꯅ ꯊꯥꯒꯠꯄꯇ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ꯫ ꯅꯪꯁꯦ ꯇꯜꯂꯁꯨ ꯀꯥꯟꯅꯔꯣꯏꯗꯕ, ꯁꯥꯟꯅꯁꯨ ꯁꯥꯖꯗꯕ, ꯊꯣꯔꯥꯏꯝꯗ ꯁꯥꯂꯥ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯆꯥꯗꯕ ꯍꯤꯟꯗꯤ ꯋꯥꯂꯥ ꯈꯔ ꯆꯪꯉꯛꯇꯅ ꯍꯦꯠ ꯇꯧꯈ꯭ꯔꯕꯅꯤꯅ ꯕꯥꯅꯣꯗꯣ ꯁꯥꯂꯥ ꯋꯥ ꯉꯥꯡꯕꯒꯤ ꯕꯦꯕꯥꯔ ꯌꯥꯎꯗꯕ꯫ ꯏꯕꯦ ꯇꯥꯕ꯭ꯔꯥ? ꯕꯥꯅꯣꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯣꯃꯦꯟꯗꯣ ꯇꯥꯍꯧꯕ꯭ꯔꯥ? ꯑꯩꯈꯣꯏꯗꯤ ꯑꯍꯥꯎꯕꯇꯅꯤꯀꯣ ꯄꯤꯔꯥ ꯍꯥꯏ꯫ ꯇꯟꯗ꯭ꯔꯣ ꯑꯗꯨꯒꯤ ꯃꯤꯗꯨꯒ ꯉꯥꯡꯅꯔꯤꯗꯣ ꯍꯥꯏ꯫ ꯇꯟꯗꯒ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯅ ꯀꯣꯃꯦꯟ ꯍꯜꯂꯤ? ꯑꯗꯨꯅ ꯍꯦꯠ ꯇꯧꯈ꯭ꯔꯦꯅ ꯑꯩꯅ ꯍꯦꯠ ꯇꯧꯈ꯭ꯔꯕꯅꯤ, ꯖꯦꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯥꯂꯥ ꯗꯥꯡꯒꯔ ꯍꯥ ꯍꯥ ꯍꯥꯏ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯦꯠ ꯇꯧꯈ꯭ꯔꯕꯅꯤ, ꯁꯥꯂꯥ ꯅꯣꯟꯁꯦꯟꯁ ꯃꯣꯏꯒꯨꯝꯕ ꯊꯤ ꯆꯥꯕ ꯒꯥꯏꯅ꯫ ꯑꯩꯗꯤ ꯁꯥꯎꯅꯤꯡꯉꯦꯕ ꯃꯤꯁꯦ ꯋꯥꯉꯥꯡ ꯊꯤꯔꯗꯤ, ꯑꯗꯨ ꯄꯨꯟꯁꯤ ꯆꯪꯉꯔꯣꯏꯗꯅ ꯂꯣꯏꯔꯦꯁꯦ꯫ ꯍꯤꯗꯦꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯆꯥꯎꯈꯠꯇꯕ
ꯃꯉꯣꯟꯗꯩ ꯑꯩꯅ ꯁꯞꯄꯣꯔꯠ ꯂꯧꯕꯗꯨ ꯉꯥꯏꯔꯦ ꯃꯉꯣꯟꯗꯩ ꯑꯩꯅ ꯁꯥꯞꯀ ꯅꯤꯕꯗꯨ ꯉꯥꯏꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯍꯥꯎꯕꯗ ꯆꯥꯒꯗꯕꯅꯦ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯍꯥꯎꯕꯗ ꯆꯥꯒꯗꯕꯅꯦꯅ ꯆꯥꯊꯣꯛꯎ ꯁꯤꯕꯗ ꯃꯪꯂꯩꯅ ꯄꯩꯁꯥ ꯂꯩꯔꯣꯏ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯍꯥꯎꯕ ꯆꯥꯒꯗꯕꯅꯦ ꯄꯨꯡꯆꯥ ꯆꯥꯔ ꯍꯌꯦꯡ ꯁꯤꯔ ꯃꯪꯂꯩꯅ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯦꯝ ꯍꯥ ꯍꯥꯏꯅꯣ ꯆꯨꯝꯗ꯭ꯔꯣ ꯅꯤꯡꯊꯦꯝ ꯇꯥꯃꯣꯅ ꯍꯥꯏꯁꯦ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯍꯥꯎꯕꯗ ꯆꯥꯒꯗꯕꯅꯤ ꯆꯥꯊꯣꯛꯑꯒ ꯍꯌꯦꯡ ꯁꯤꯔꯒ ꯁꯣꯁꯥꯟ ꯃꯪ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯅꯤ ꯅꯤꯡꯊꯦꯝ ꯈꯨꯃꯟ ꯄꯤꯌꯥꯗꯣ ꯑꯍꯥꯎꯕꯗ ꯆꯥꯏꯅ ꯍꯥꯏꯅꯩ ꯑꯗꯣ ꯁꯤꯔꯒ ꯃꯪ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥꯕꯨ ꯂꯩꯔꯝꯗꯦ ꯃꯤꯅ ꯄꯤꯔꯤꯕꯅꯤ ꯀꯥꯏꯅ ꯑꯣꯀꯦ ꯔꯥꯏꯠ ꯀꯛꯆꯤꯡꯒꯤ ꯍꯅꯨꯕꯤꯗꯣ ꯈꯪꯕ꯭ꯔꯣ ꯍꯪꯕ ꯌꯥꯗ꯭ꯔꯥ ꯅꯨꯄꯥꯗꯣ ꯀꯔꯤ ꯀꯥꯟꯅꯅꯤ ꯍꯪꯉꯨ ꯑꯣ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯣꯔꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯀꯨꯏꯔꯔꯣꯏ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯑꯍꯥꯟꯕꯩ ꯊꯥꯒ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯪꯗꯦ ꯃꯌꯥꯝ ꯂꯥꯏ ꯄꯤꯍꯧꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯅꯦ ꯁꯨꯃꯥꯏꯅ ꯔꯤꯇꯔꯟ ꯇꯧꯔꯛꯄꯅꯦꯕꯅꯦ ꯅꯤꯡꯊꯦꯝ ꯈꯝꯕ ꯅꯤꯡꯊꯦꯝ ꯗꯦꯁꯥꯕꯨ ꯗꯦꯁꯥꯍꯧꯗꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯇꯥꯃꯣꯅ ꯍꯥꯏꯁꯤꯅꯤ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯂꯩꯕ ꯇꯝꯃꯨꯀꯣ ꯅꯥꯗꯕ ꯌꯦꯛꯇꯕ ꯏꯅꯥꯎꯁꯤꯗꯤ ꯍꯀꯥꯝ ꯆꯜꯂꯦ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏꯗꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯆꯥꯍꯧꯒꯦ ꯆꯥꯎ ꯍꯌꯦꯡ ꯁꯣꯁꯥꯟ ꯄꯨꯊꯔꯝꯗꯥꯏꯗ ꯏꯃꯥ ꯃꯪ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯥꯏꯅ ꯃꯌꯥꯝ ꯋꯥꯔꯅꯨꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯗ ꯇꯥꯃꯣ ꯍꯥꯏꯅ ꯑꯗꯨꯗꯤ ꯀꯔꯤꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯩ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯦ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯦ ꯃꯩꯇꯩꯗꯅ ꯊꯧꯅꯥ ꯌꯥꯎꯔꯤꯕ ꯏꯍꯥꯝ ꯇꯧꯔ ꯂꯥꯊꯤꯒ ꯊꯠꯀꯗꯒꯤ ꯕꯟ ꯕ꯭ꯂꯣꯛ ꯇꯧꯕꯗꯒꯤ ꯑꯗꯣ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯅ ꯋꯥꯍꯩ ꯉꯥꯡꯅ ꯍꯪꯒꯠꯅ ꯆꯦꯜꯂꯛꯄ ꯑꯃꯨꯛ ꯇꯧꯔꯀꯥꯟꯗ ꯆꯠꯄꯅꯤ ꯇꯥꯃꯣ ꯑꯣꯀꯦ ꯍꯣꯏ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤ ꯅꯥꯗꯒ ꯌꯦꯛꯇꯒ ꯁꯣꯏꯗꯒ ꯉꯥꯝꯗꯒ ꯂꯣꯏꯔꯦꯀꯣ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯃꯣ ꯑꯣ ꯁꯪꯒꯤꯇꯥꯅ ꯍꯥꯏꯕ ꯈꯨꯃꯟ ꯄꯤꯔꯥ ꯅꯃꯗꯥ ꯂꯥꯛꯇꯕꯁꯦ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯇꯦ ꯄꯤꯔꯥ ꯅꯃꯗꯥ ꯀꯧꯋꯣ ꯑꯦꯜꯕꯤ ꯃꯄꯨꯁꯦ ꯅꯤꯡꯊꯦꯝ ꯃꯨꯟꯕꯤ ꯁꯥꯈ꯭ꯔꯦ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯪꯒꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯇꯧꯔꯛꯎ ꯂꯥꯏꯛ ꯇꯧꯀꯣ ꯑꯦꯜꯕꯤ ꯆꯪꯉꯗꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯔꯦ ꯁꯪꯒꯤꯇꯥ ꯑꯩꯁꯨ ꯅꯨꯄꯤ ꯅꯃꯗꯥꯗꯣ ꯅꯨꯄꯥ ꯊꯤꯕ ꯆꯠꯈꯤꯌꯦ ꯇꯧꯔꯕꯅꯦ ꯎꯔꯦ ꯇꯧꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ
ꯁꯪꯒꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯍꯤꯔꯣꯅꯤ ꯃꯤꯅꯣꯛ ꯇꯧꯔꯤꯍꯦ ꯑꯦꯜꯕꯤ ꯃꯄꯨꯁꯦ ꯇꯧꯔꯔꯣꯏ ꯋꯥꯎ ꯑꯃꯤꯠ ꯂꯥꯛꯑꯦ ꯑꯃꯤꯠ ꯂꯨꯋꯥꯡꯅ ꯑꯣꯖꯥ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯑꯃꯤꯠ ꯇꯨꯝꯃꯅꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯦꯜꯕꯤ ꯊꯥꯕꯅꯤꯀꯣ ꯍꯥꯏꯗꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯗꯣ ꯌꯥꯒꯗꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯗꯨꯒ ꯑꯍꯥꯟꯕ ꯊꯥꯔꯝꯃꯒ ꯃꯊꯣꯝꯇ ꯃꯣꯕꯥꯏꯜꯁꯦ ꯕꯦꯔꯥ ꯈꯔ ꯂꯩꯕꯅꯤꯅ ꯃꯨꯠꯈ꯭ꯔꯕ ꯑꯀꯣꯟꯕꯒ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯃꯤꯠ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯅꯤꯡꯊꯦꯝꯅ ꯄꯤꯔꯥ ꯅꯣꯛꯈ꯭ꯔꯦ ꯑꯃꯤꯠ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯗꯨꯔꯒꯥ ꯄꯨꯖꯥꯗꯤ ꯐꯪꯅꯗꯦꯀꯣ ꯉꯥ ꯆꯥꯏꯌꯦ ꯑꯣ ꯑꯩꯁꯨ ꯉꯥ ꯆꯥꯏ ꯀꯟꯗ꯭ꯔꯥ ꯊꯣꯡꯉꯦ ꯀꯔꯤ ꯉꯥꯅꯣ? ꯅꯤꯡꯊꯦꯝ ꯅꯪ ꯑꯩꯕꯨ ꯀꯧꯔꯒ ꯍꯤꯒꯠꯂꯤꯗꯣ ꯍꯤꯒꯠꯂꯤꯃꯤꯗꯅ ꯅꯨꯡꯁꯤꯗꯗꯤ ꯀꯧꯔꯛꯀꯗ꯭ꯔꯣ ꯅꯣꯛꯂꯛꯀꯗ꯭ꯔꯣ? ꯁꯪꯒꯤꯇꯥ ꯉꯥ ꯆꯥꯏ ꯉꯥꯁꯤꯡ ꯊꯣꯡꯕ꯭ꯔꯥ ꯀꯩꯅꯣ? ꯑꯃꯤꯠ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯆꯪꯉꯕꯅꯤꯅ ꯕꯁꯀꯥꯟꯗꯤꯒꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯑꯣꯏꯅ ꯍꯧꯖꯤꯜꯂꯦ ꯋꯥꯍꯩꯒꯗꯤ ꯌꯥꯝ ꯅꯥꯜꯂꯤꯍꯦ ꯕꯁꯀꯥꯟꯗꯤꯒꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯑꯣꯏꯅ ꯍꯥꯎꯖꯜꯕꯅꯤ ꯕꯥꯁꯀꯥꯟꯗꯤꯒꯤ ꯀꯔꯤꯒꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯍꯥꯏꯁꯤ ꯃꯍꯥꯎ ꯑꯃ ꯂꯩꯕꯅꯤꯗꯣꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯀꯔꯤꯒ ꯇꯧꯗꯅ ꯀꯣꯕꯤ ꯂꯩꯁꯥꯕꯤꯒ ꯊꯣꯡꯖꯤꯜꯈ꯭ꯔꯗꯤ ꯅꯥꯕ ꯅꯣꯡꯉꯥꯜꯂꯕ ꯑꯩꯁꯦ ꯑꯖꯥꯟ ꯂꯥꯎꯕ ꯇꯥꯔꯣꯏꯗꯣꯏꯅꯤꯀꯣ ꯕꯁꯀꯥꯟꯗꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯍꯥꯏꯁꯦ ꯀꯔꯤ ꯉꯥꯅꯣ ꯑꯦꯜꯕꯤ ꯃꯄꯨꯒ ꯃꯥꯟꯅꯕ꯭ꯔꯣ ꯍꯥꯏ ꯉꯥꯗꯤ ꯉꯥ ꯃꯥꯟꯅꯩꯅ ꯃꯃꯤꯡ ꯃꯥꯟꯅꯗ꯭ꯔꯁꯨ ꯃꯥꯁꯨ ꯉꯥ ꯆꯥꯏ ꯑꯩꯁꯨ ꯉꯥ ꯆꯥꯏ ꯃꯥꯟꯅꯩꯗꯅ ꯀꯔꯤ ꯉꯥꯅꯣ ꯅꯪꯒꯤ ꯋꯥꯔꯤꯗ ꯅꯣꯛꯂꯣꯏꯗꯕ ꯃꯤ ꯀꯅꯥ ꯂꯩꯒꯦ ꯅꯪꯕꯨ ꯄꯤꯔꯥꯏ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯁꯪꯒꯤꯇꯥꯅ ꯍꯪꯉꯛꯏꯕ ꯃꯥꯏꯁꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯪꯉꯤꯁꯦ ꯈꯨꯃꯟ ꯄꯤꯔꯥꯗ ꯍꯪꯉꯤꯔꯥ ꯀꯅꯥꯗ ꯍꯪꯉꯤꯅꯣ ꯈꯪꯗꯦ ꯑꯃꯤꯠ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯅꯪ ꯂꯥꯏꯛ ꯇꯧꯔꯛꯇ꯭ꯔꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯪꯉꯦ ꯁꯪꯒꯤꯇꯥ ꯗꯦꯕꯤꯁꯦ ꯀꯅꯥꯅꯣ ꯈꯨꯃꯟ ꯍꯥꯏꯔꯣ ꯄꯤꯔꯥ ꯅꯪ ꯍꯥꯏꯔꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯑꯣꯖꯥ ꯇꯣꯃꯦꯇꯣꯒꯤ ꯋꯥꯔꯤ ꯀꯦꯖꯤꯗ 120 ꯍꯥꯏꯍꯧꯔꯦ ꯉꯔꯥꯡ ꯑꯩ 80 ꯇꯦꯝ ꯂꯩꯗ ꯉꯔꯥꯡ ꯂꯨꯄꯥ 40ꯗ ꯄꯤ ꯑꯩ ꯂꯩꯕꯗ ꯂꯨꯄꯥ ꯃꯥꯟꯕꯤꯗꯣ ꯊꯥꯖꯤꯜꯂꯣ ꯑꯃꯤꯠ ꯁꯛꯇꯣ ꯂꯨꯄꯥ ꯑꯣꯟꯅꯕꯒꯤ ꯅꯍꯥ ꯃꯆꯥ ꯅꯠꯇꯦ ꯉꯔꯥꯡ ꯑꯩ ꯈꯥꯃꯦꯟꯁꯤꯟꯕꯤ ꯂꯨꯄꯥ 40ꯗ ꯂꯧꯔꯛꯑꯦ ꯕꯁꯥꯏꯟꯗꯒꯤ ꯍꯣꯏꯅꯦ ꯕꯁꯀꯥꯟꯗꯤꯁꯦ ꯃꯃꯜ ꯊꯤꯛ ꯂꯩꯇꯕꯅꯤ ꯄꯤꯔꯝꯒꯅꯤ ꯅꯪ 120 ꯍꯥꯏꯗꯣ ꯂꯧꯔꯝꯒꯅꯤ ꯉꯁꯤꯃꯨꯛ ꯃꯣꯏ ꯍꯥꯏꯅꯤꯡꯗ ꯍꯥꯏ ꯍꯥꯎꯈ꯭ꯔꯄꯣꯠꯅꯤꯗ ꯀꯁꯥꯔ ꯕꯥꯁꯀꯥꯟꯗꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯀꯥꯏꯁꯦ ꯃꯃꯤꯡ ꯆꯠꯂꯤ ꯄꯣꯠꯅꯤ
ꯍꯧꯖꯤꯛꯇꯤ ꯃꯍꯥꯎꯒ ꯌꯧꯗ꯭ꯔꯦꯗ ꯃꯇꯝ ꯆꯥꯅ ꯐꯪꯕꯁꯨ ꯉꯝꯗꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯔꯒ ꯃꯣꯏ ꯍꯥꯟꯅ ꯗꯥꯏꯔꯦꯛ ꯁꯤꯜꯆꯔ ꯊꯥꯔꯦ ꯊꯥꯞꯄꯗ ꯍꯧꯖꯤꯛ ꯄꯨꯔꯛꯏꯁꯤꯡꯗꯤ ꯂꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯨꯔꯛꯁꯨ ꯍꯦꯛꯇ ꯍꯩꯖꯜꯂꯦ ꯕꯁꯀꯥꯟ ꯂꯨꯄꯥꯝꯕꯤꯅ ꯕꯁꯀꯥꯟꯗꯤ ꯂꯨꯄꯥꯝꯕꯤꯁꯦ ꯑꯇꯩꯒ ꯃꯥꯟꯅꯗꯦꯕ ꯃꯥꯒꯤ ꯃꯥꯒꯤ ꯂꯦꯡꯖꯥꯟꯁꯦ ꯃꯔꯦꯡꯕꯥꯟꯁꯦ ꯁꯪꯂꯩꯅ ꯀꯥꯕꯅꯦꯕꯀꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯣ ꯑꯩ ꯀꯨꯏꯔꯣꯏ ꯂꯣꯏꯁꯤꯜꯂꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯃꯇꯝꯁꯨ ꯊꯦꯡꯉꯦ ꯏꯪꯊꯝꯊꯥ ꯅꯨꯃꯤꯠꯁꯤꯒ ꯄꯨꯡ 12 ꯀꯥꯏꯗ ꯃꯇꯝ ꯌꯧꯔꯝꯃꯤꯀꯣ ꯅꯨꯡꯊꯦꯝꯃꯁꯨ ꯆꯠꯂꯕꯣ ꯑꯦꯜꯕꯤ ꯀꯣꯏꯕꯗ ꯆꯞ ꯃꯥꯟꯅꯅ ꯀꯣꯏꯃꯤꯟꯅꯕꯅꯤꯀꯣ ꯊꯣꯝ ꯄꯥꯁꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯄꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯃꯤꯟꯅꯁꯤ ꯌꯥꯏ ꯐꯖꯩ ꯂꯩꯌꯦ ꯍꯥꯏ ꯂꯩꯌꯦ ꯅꯪ ꯍꯥꯏ ꯂꯩꯍꯦ ꯅꯪ ꯍꯥꯏ ꯑꯣ ꯑꯩ ꯅꯨꯡꯊꯦꯝꯁꯦ ꯀꯥꯎꯈ꯭ꯔꯦ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯒ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕ ꯍꯪꯅꯕ ꯀꯥꯎꯔꯦ ꯅꯨꯡꯊꯦꯝ ꯌꯨꯝ ꯄꯥꯜꯂꯦꯀꯣ ꯅꯨꯡꯊꯦꯝ ꯇꯥꯃꯣꯁꯦ ꯀꯥꯎꯊꯣꯛ ꯇꯧꯔꯤꯅꯦ ꯍꯪꯉꯛꯏꯁꯦ ꯅꯪ ꯌꯨꯝ ꯄꯥꯜꯂꯦꯀꯣ ꯃꯌꯥꯝ ꯑꯩ ꯅꯥꯇꯣꯟꯁꯤ ꯗꯥꯛꯁꯦ ꯑꯁ ꯅꯨꯡꯉꯥꯏꯇꯕꯅꯀꯣ ꯎꯔꯤꯡ ꯄꯣꯡꯕꯗꯒꯤ ꯇꯧꯔꯤꯅꯤꯁꯦ ꯄꯥꯝꯗꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯃꯃꯥ ꯕꯕꯥ ꯂꯩꯔꯤꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯁꯨꯛꯆꯥꯡ ꯇꯨꯝꯕ ꯐꯕ ꯕꯥꯔꯣ ꯃꯃꯥꯡꯗꯁꯨ ꯇꯨꯝꯕ ꯅꯨꯃꯤꯗꯥꯡꯁꯨ ꯉꯟꯅ ꯇꯨꯝꯕ ꯀꯔꯤ ꯃꯤꯅꯣ 30 ꯋꯥꯎ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯋꯥꯅ ꯁꯛꯄꯅꯤ ꯌꯥꯗꯦꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯕꯕꯥ ꯂꯩ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯕꯕꯥꯗꯤ ꯀꯩ ꯊꯕꯛ ꯇꯧꯔꯤ ꯅꯨꯡꯊꯦꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥꯗ ꯄꯨꯡ 1 ꯇꯥꯕ ꯂꯩ ꯅꯨꯡꯊꯤꯜꯁꯨ ꯇꯨꯝꯗꯦ ꯑꯦꯜꯕꯤ ꯃꯄꯨ ꯑꯜꯂꯥ ꯆꯥꯕ ꯍꯥꯎꯕꯔꯣꯏ ꯍꯥꯎꯏ ꯑꯩꯈꯣꯏ 5ꯅꯤ 3ꯗꯤ ꯅꯨꯄꯤꯅꯦ
ꯅꯤꯄꯥꯜ ꯅꯇꯣꯝꯇ ꯕꯕꯥꯗꯤ ꯐꯥꯔꯃꯔꯅꯦ ꯑꯩꯈꯣꯏ ꯃꯉꯥꯅꯤ ꯃꯔꯤꯗꯤ ꯅꯨꯄꯤꯅꯤ ꯃꯔꯤ ꯌꯥꯝꯃꯤꯅꯦ ꯅꯪꯒ ꯃꯉꯥ ꯆꯥꯛꯄꯨ ꯆꯥꯗ꯭ꯔꯤꯉꯩ ꯑꯌꯨꯛꯅꯤ ꯍꯥꯏꯈꯣ ꯑꯦꯜꯕꯤ ꯃꯄꯨꯗ꯭ꯋꯥꯏ ꯆꯥꯛꯄꯨ ꯆꯥꯗ꯭ꯔꯤꯉꯩ ꯑꯌꯨꯛꯅꯤ ꯍꯥꯏꯈꯣ ꯑꯦꯜꯕꯤ ꯃꯄꯨꯗ꯭ꯋꯥꯏꯅ ꯆꯦꯈꯨꯃꯟ ꯅꯪꯅꯦ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯅꯪ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩ ꯎꯏꯅꯤꯡꯉꯦ ꯏꯁ ꯕꯥꯔꯣ ꯍꯦꯜꯂꯦ ꯕꯥꯔꯣꯒ ꯃꯤꯅꯤꯠ 4 ꯇꯥꯔꯦꯕ ꯑꯦꯜꯕꯤ ꯃꯄꯨꯗꯣ ꯅꯨꯄꯤ ꯌꯥꯎꯗꯕꯅꯤ ꯈꯔ ꯈꯥꯏꯈꯣ ꯑꯦꯜꯕꯤ ꯃꯄꯨꯗꯥꯏ ꯑꯦꯜꯕꯤ ꯃꯄꯨꯗꯣ ꯅꯨꯄꯤ ꯌꯥꯎꯗꯕꯅꯤ ꯈꯔ ꯈꯥꯏꯈꯣ ꯑꯦꯜꯕꯤ ꯃꯄꯨꯗꯥꯏ ꯑꯩꯁꯨ ꯌꯥꯝꯃ ꯃꯤꯅꯤꯠ 3ꯗ ꯉꯥꯏꯔ ꯂꯣꯏꯁꯤꯜꯂꯅꯤ ꯇꯨꯝꯅꯤꯡꯉꯦ ꯏꯆꯤꯟ ꯃꯌꯥꯝ ꯏꯆꯦ ꯈꯨꯃꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯝꯅꯤꯡꯉꯦ ꯑꯩꯁꯨ ꯎꯏꯅꯤꯡꯉꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯤꯌꯥ ꯆꯠꯈ꯭ꯔꯦ ꯂꯣꯏꯅ ꯑꯦꯜꯕꯤ ꯃꯄꯨꯁꯦ ꯂꯤꯜꯂꯕꯣꯛ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯨꯝꯈꯤꯗꯣꯔꯦ ꯅꯤꯡꯊꯦꯝ ꯑꯕꯣꯛꯀ ꯊꯣꯛꯂꯁꯤ ꯑꯦꯜꯕꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯃꯣꯔꯅꯤꯡ ꯆꯦꯈꯨꯃꯟ ꯃꯣꯔꯅꯤꯡ ꯅꯤꯡꯊꯦꯝ ꯇꯥꯃꯣ ꯂꯣꯏꯁꯤꯜꯂꯛꯀꯦꯀꯣ ꯄꯣꯊꯥꯔꯁꯤ ꯅꯤꯡꯊꯦꯝ ꯄꯣꯊꯥꯔꯁꯤ ꯄꯤꯌꯥ ꯒꯨꯗ ꯅꯥꯏꯠ ꯑꯦꯗꯚꯥꯟꯁ ꯆꯦꯈꯨꯃꯟ ꯁꯪꯒꯤꯇꯥ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯣꯊꯥꯔꯁꯤ ꯀꯅꯥ ꯗꯤꯌꯥꯒꯤꯗ ꯆꯠꯀꯗꯕ ꯏꯕꯣꯍꯣꯏꯗ ꯆꯠꯀꯗꯕ ꯆꯠꯄꯤꯔꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯔꯣ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦꯀꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯁꯨ ꯅꯤꯉꯣꯜ ꯀꯧꯕ ꯃꯇꯝ ꯌꯧꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯔꯦ ꯃꯄꯨꯗ ꯁꯤꯟꯅꯈ꯭ꯔꯣ ꯅꯤꯡꯊꯦꯝ ꯍꯥꯏ ꯑꯣꯀꯦ ꯇꯥꯃꯣ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯅꯤꯡꯊꯦꯝ ꯃꯇꯝ ꯂꯩꯕꯗ ꯅꯥ ꯌꯦꯛꯇꯅ ꯐꯖꯅ ꯂꯩꯌꯨꯀꯣ ꯇꯥꯃꯣꯅ ꯕꯣꯔ ꯄꯨꯔꯤ ꯃꯇꯝ ꯂꯩꯕꯗ ꯏꯅꯥꯎꯕꯨ ꯅꯥ ꯌꯦꯛꯇꯅ ꯐꯖꯅ ꯂꯩꯌꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯣ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯃꯣꯅ ꯏꯅꯥꯎꯕꯨ ꯀꯥꯎꯕ ꯉꯝꯖꯔꯣꯏ ꯀꯣ ꯑꯣꯖꯥ ꯂꯥꯏꯛ ꯗꯟ ꯚꯦꯛꯇꯔꯗ ꯀꯨꯀꯤꯡ ꯂꯣꯏꯔꯝꯗꯥꯏ ꯂꯥꯛꯑꯦ ꯚꯦꯛꯇꯔ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯚꯦꯛꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯀꯣ ꯊꯦꯡꯛ ꯌꯨ ꯅꯤꯡꯊꯦꯝꯅ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯅꯤꯡꯊꯦꯝ ꯃꯇꯝ ꯂꯩꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯀꯣ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ